Lakhipur Online Puthokjaba April ki tang 15 Yumsakaisa numit ki Khomjinba Pao tabirase. Ahanbada Maruoiba Pao Trong Laubigi Thodok adubu Manipuri Kanbalup Assam Makalna akan mamong da kandem taurakde. Jiribam gi lup kaya na punsinduna sem ki ba JUC na ngasi ayuk wakat mifam ama pangthokadawri. Lakhipur ahal marup amasung lamyan ba hizam irabot ning singlupna Lakhidraba ningtam lanmi ahum gi maphamda haikalakat tongkhre. Nitish Kumar pham thadokre BJP gi luchingba Samrat Chaudhary na Bihar gi anoba Chief Minister oiragani. Prime Minister Modi amasung US President Trump ki marakta minit nifurom chupna telephone da wari sanakre. Kendra Sarkar na Lok Sabha gi pham masing chanipan ga yangkhaida henkatna bagi proposal thamkhre amasung Turkey gi school amada nongmai kapagi thodokta mioi 13 asoka pannangkhre. Hauzik mapungoi ba pau tabirase. Haukiba April ki tang 3 Manipur gi Bisnupur district ki Trong Laubida bom kapsilaktuna pigliba angang anibutam thina hat ki bagi thodok adubo Manipuri Kanbalup Assam Makalna thamoi sokna nungaitaba phongdokkhre. Thodok aduna tamthina soklaba angang ani adugi apok pibusu mapugi thaujaldagi thuna phagalakpa oirasanu haina mapugi maphamda lupasina thauni jakre. Thodok asiga mari leinana koisaunaraba miyamna Central Force ki campta khongjang changsi lubada Central Forces na kapthorakpa nomoi maruna panduna Lakhidraba misam ahum adugi thawaina lairemlenda ingna chikna leiba oirasanu haina mapugi maphamda makalna thauni jakre. Makhatana Manipur Sarkar na thodok asida chenariba singbu ahakpa chairak pigedabani loinana Lakhidraba singi imung manungda Manipur Sarkar na lupa lakh 50 gi senpham compensation oina pigedabani haina Makal gi chairman RK Sanahal amasung convener Saram Herajina thokpa cherolamada Manipur Sarkar da taksilakle. Trong Laubigi Thodokta Lakhidraba amasung narco terrorist sing amadi tongan mamaikaidagi singnarakliba sibu thengnana bagidamak ngarang Jiribam gi lup kayana punsinduna semkiba Jiri United Committee Manipur JUC na sinduna Jiribam gi Babu Parada laiba Hotel Helena da paugi mipamama pangthokre. Paumi singa unaba sida JUC gi chairman Mutum Mai Paksanana Trong Laubigi Thodokta Lakhidraba pikliba angang ani amadi masigi ihodagi Lakhidraba mioi ahum amadi asokpa mayam hauzik hospitalized tawriba siguma thodok asibu condemn tawkhre. Makha tarakpa oina border district ama oiriba Jiribam dasu chapsana thogliba thodok sing asi narco terrorist sing amadi tongan mamaikaidagi singnarakliba mayam asibu thengnana bagidamak wakat mifamama ngasi Yumsakaisa numit ki ayuki pung 10 makhai taba matamda Jiribam gi Babu Parada laiba Irabot statue gi akoibada Jiribam apunbagi Imam Maira paibi JDO Azuka amadi Kokomi Jiribam branch amadi tongan ba organization sing punsilaga semliba JUC na siliba wakat mifamasida isa gi oiba sintha lepiduna saruk yabinanaba amadi harau kumai ka mari leinaba khudingmak lepinaba loinana Jiribam da leiriba band sound na chingba Jiribam khakta natana yumthangnaba state sing da chatuna saruk yabidanaba appeal tawrakle. Aduga haiba adugi makha tarako oina koi border district ama oiriba Assam ba tainariba Jiribam sidasu aikoi chapchana sigumba thoiba thodok sing ase masi narco terrorist singna aduga tongan ba maikai dagi singnar libu mayam si thenana boi damakta Erabot ki station riba asigi akoibada koi Jiribam ki apunbagi oina leiriba Maira paibi adagi JDO aduga Azuka aduga masiga chaminariba Maira paibi ima singi lupsing aduga Kokomi Jiribam branch ki tongan ba organization sing aduga ima Maira paibi singa luisalaga semiba singba Jiri United Committee gi sing wakat mifam protest sit-in protest asida mayam punamana saruk yabina nabidamakta akoi maruaina ngasi press conference press meet asi tawjabani na hariba protest asida sigumba leptana satharaiba Manipur gi singnariba Manipur gi apunbagi satamda singnariba se masi to nganunabagi thenanamagi damakta apunba Jiri United Committee na matam chupagi oina hariba
integrity ga aduga peace quality phawda chap chana jiribam gi thena jagani akoi mamangi miyam da media da su kana thamjagi ba leire harau kumai ga mari lena ba any events kudima forum kudima akoi lepiu haidana jiribam gi manung da leiri ba dugumba bel party oigera adagi toma toma sound gi punamak singase masi jiribam khutta da tawbiganu haibana peba jiribam da bs tawba singa sound gi natragana bel gi aduga ato pa harau kumaiga mai lena ba singase masi mapan da su outside manipur maroina assam gumba aduga atopa tripura gumba yunthang na ba state sing sida chatlaga saruk yabidana basu masigi ngasi media gi mateng lojaraga amuka suhana jeusina appeal tawjari Lakhipur ahal marup amasung lamian ba hizam irabot ningsing lup Lakhipur na punna sinduna April gi tang 12 ningthau ka benumita Lakhidaba ningtam lanmi nongpok lakpam dhoneshwar Lakhidaba ningtam lanmi posongom kaurahari amasung lamian ba hizam irabot ki ningsing thawmama khorirol sanglen Lakhipur da pangthokre thawram hawkolakpada Lakhidaba ningtam lanmi ahom gi saktamda leisu amadi mairakatuna ikai khomna jakhi Lakhipur ahal marup ki ngamthang luching purel ingudam kantana mifamapu loinana miyamgi thawmi athoiba aramban baba tombi amasung angangi khoriroi ingudam Satish Chandra anina athoiba lengbirak pasing oina thawramadu da saruk yakhi thawram hawkolakpada ahal marup ki thawburen ingudam binodna taramna okpaga loinana wahaudok parol thamki loinana ningtam lanmi anigi punsi amasung thabak singi baramda nainaduna wangangki thawramda ahal marup ki pautakloi ahal ibungo usam chawba Professor Ngangom Basanta Kumar Potharaba Headmaster ani Khaidim Gaurahari amasung Kangabam Biren Mangang Potharaba Army Maibam Manimhon Lakhipur Mitei marup ki thawburen Yumnam Jayanta Kumar amasung Amsugi Hanagi President Nongpoglakpam Nandamon Saruk Yakibakalunana Thawramasiga mari lainana wangangki thawram loisilakpada asiguma thawramasi chahigi oina pangthoknaba ningtam lanmi N Dhoneshwar amasung ningtam lanmi P Gaurahari ningsinglup Lakhipur haibalupama ingudam binodpu chairman khanduna semnaba lepnaki khanganjaba ma Milala sam panana thorang zeduna private school sing da tamnanaba mitei longi mitei me ki textbook sing kg1 kg2 class 1 amasung class 2 gi lairik sing puthok jare lisingani kunmanga kuntaruk session da lobby ke ba school sing amasung lisingani kuntaruk kuntaret session gi oina lairik sing asi pambi ba school sing na poilapul da leiba Milala sam panagi office mobile number 7086 023 979 natraga MM Publication Seramkhul ki mobile number 9435 841 809 number singa sida pau phawbiduna lobi bayaragani Kasar gi Poilapul da leiriba Emmanuel English Higher Secondary School da Higher Secondary First Year da Science amasung Arts stream gi damak admission haure ningthina khang hairaba oja singna takpi tamiriba school asida Science stream gi oina Maths, Chemistry, Physics amasung Biology yauri aduga Arts stream gi oina Economics, Political Science, History amasung Education yauri asita natana Science amasung IT Laboratory, Smart Board ki facility amasung NCC gi kudong sabasu leiri mahiroi singna skill subject ki makhada IT, Computer Science amasung Application aduga Fine Arts su tamba yagani First Division da pass torokpa mahiroi singda 20% scholarship pigani Prospectus amasung ataya kupamarol gi damak Poilapul da leiba Emmanuel English Higher Secondary School gi office da lengsin biragu natraga mobile number 9706 001 715 number asida pau phaunabiu Admission Hauzare Puri Sabang Kalachan Senior Secondary School Singirbon Kasarda Higher Secondary Arts da ming chanbituna mahiroi singi tungi lambi sengbat piu English Political Science Economics amasung History subject kaloinana MIL subject da Alternative English Manipuri Bengali amasung Hindi lobagi kudong sa pathamjari mingjal sel lawjaroi
एक्सपीरियंस लेरबा ओजासिंग तंबी ताकपीरिबा बन अमदी स्ट्राइक की ममी तालरबा शहर की नीलखोंबदगी यामना इंगना चिकना लेरिबा ममांग चत्ता अफबा महिरोय क्या पुथोखरबा स्कूल असिदा मिंग चनबिननबगिदमक लेंसिनबिरगु फुरिसाबम कलाचान सीनियर सेकेंडरी स्कूल सिंगिरबन कासार अकुपा मरोलगिदमक मोबाइल नंबर 9957796605 नंबर असिदा पाव फाउबिरकनबा नोलुना निंसिंगलगदि A1 Tutorial Home Pulertolna Anoba Mahiroi Singidamak Registration Tobinaba Ningsinglagli Khunaya Sida Apaba Mahiroi Puthokpagi Pandamda Leptana Chathajaragli A1 Tutorial Home Pulertolna Class 5 Tagi Class 8 Class 9 Tagi Class 10 Amadi Class 11 Tagi Class 12 Phaubagi Oina Package Kamarum Puduna Lakchari Manipuri amasung English medium ki mahiroi singna Arts amasung Science stream ki tamak registration tobiduna lakliba April ki tang kunhumdoi dagi class haugadaba sida kudong saba lobiu mamang da registration taukraba mahiroi singna nauna amuk registration fee pibagi mathau taroi anoba packaging asigi matangda akopa marol ki tamak oja changamem ibopisa ki mobile number 7005 685 797 natraga Oza Laisram Nanda Kumar ki mobile number 9954054749 number asiga pau phauna bina bahari Bihar ki rajniti da achoba hongba malakre Nitish Kumar Chief Minister ki phamdagi resign tawkre amadi rajya asigi tungi lenga ki thodang Samrat Chaudhary da khusinakre Bihar ki puwari da ahanba oina Bharatiya Janata Party BJP ki luchingba mana Rajya asigi Chief Minister oiragani Nitish Kumar na chahi kun hena Bihar ki Chief Minister oiramba adu ngarang pothakre Nitish Kumar na Rajyapal ki mafamda mahaki pham thadokpa ki chepisinkre handakta Rajya Sabha ki member oina khankiba Nitish Kumar haujikti Delhi da leiragani amaromda Bihar ki Deputy Chief Minister oiriba BJP ki luchingba Samrat Chaudhary na Bihar ki Anoba Chief Minister oiragani Samrat Chaudhary na mahaki Anoba Mantri Mandal galoinana ngasi ayuk pung 11 taba matamda Lok Bhavan da wasak lobagi thoram pangthokani Bharat ki Prime Minister Narendra Modi da United States ki President Donald Trump na ngarang call toraktuna telephone da minute nifurom chubna wari sanakre social media ki post amada Sri Modi na wafam asigi matangda phongdokladuna Luchingba animakna Nongsab Asia ki pibam ki matangda khanakre masung Strait of Hormuz asi hangduna thambagi maroiba masung ngak senba ki wapam thamkre hairi Bharat Sarkar na Lok Sabha ki seat masing chanipan gi yangkhai da henkat hanabagi pandamda anoba Constitution Amendment Bill amagi draft miyam mangda puthokre Khongthang asigi maroiba pandamdi matam kuinadagi panduna laklaba Women's Reservation Quota thabakoina pangthoknabani pham masing hengatpana Parliament ta nupi mihut singi masing yamna hengat anduna leibaki wareb lobagi thausilda nupi singna saruk jaba hengat hangani haibagi wafamda sarkarna thajaba thamle Turkey gi Siberek ta leiba high school amata ngarang dahi 19 rom gi ex student amana nongmai kapagi thodok amata yamdrabada miyoi 13 asoka panangkre thodok asigi matungda nongmai kap ki school asigi ex student adu masa mathanta sijakre hairi mapam adugi security gi kangbu sing khonglei thuna thungladuna asok pasing adu athuba matamda mapam adugi laing sangda pokatkre nongmai kapagi thodok asigi matangda authority singna thijinba hukre thodok asina mai tampham sang singda cheksil thorang hengat hanba mati matam gi oina naha singi pungning wakhal gi phibam kupna yengsinba si mathautai haina pawasina makha tarakle Lakhipur Online Channel asibu yengbiriba singna pawasibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Trong laubigi thaudogadubu Manipuri kanbalup Assam makalna akan mamong da condemn tawrakde Jiribam gi loop kaya na punsinduna sem ki ba JUC-na ngasi ayuk wakat mipam ama pangthokadawri Lakhipur ahal marup amasung lamyan ba hizam irabot ning singlupna leikhidraba ningtamlan mi ahom gi maphamda haikalakat tongkre
नीतीश कुमार फम थादोक्रे बीजेपी की लुचिंग सम्राट चौधरी ना बिहार के अनोबा चीफ मिनिस्टर ओरगनी प्राइम मिनिस्टर मोदी अमसुंग यूएस प्रेसिडेंट ट्रम्प की मरक्ता मिनिट निफुरोम चुपना टेलीफोन वारी सानख्रे केंद्र सरकार ना लोकसभा की फम मसिंग चनिपान गा यांखैदा हेनगतनबगी प्रपोजल थमख्रे अमसुंग टर्की की स्कूल अमदा नोंमै कापगी थौदोक्ता मियोय 13 अशोक पन्नंख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।